mioi taru adubu thadokrkpna khwaidgi asingb phirep oigani Ibobi juri bangi borobedra police station gi manaktagi kuki miltel singna faduna pukraba mioi taru adubu tekta kaidan thadokrkpna khwaidgi achumba amadi asingb phirep oigani haina CLP gi leader su oriba hanagi CM okam Ibobi na phongdorakre wafam asi Congress party gi lusingba kaya su saruk yaduna ngasi babuprada leba mahaki quarter da pangthokhiba pawgi mifam amada phongdokhibani makha tarpa pawda nagagi tilau purakpa truck ama kuki na mai thakre amadana nongmaina kapsilakre menglong amasung nonne district ta nagana kuki boycott tawkre Jiribam dagi none tamna lakpa tilhau purapa truck ama yauna pot puba truck ani ngasi ayuk Imphal Jiribam lambi gi kaiful dai area da ngasi ayuk kuki miltel sing na mai thabaga loina na nongmai round kaya marong kapsinduna amang atathoan kre atopa paw amana kuki taragi haksang punaba honarambada irang thokre Jiribam district ki borobedra police station gi manung chanba jakura dorda kuki miltel sing na micham hatpa amasung yum mai thaba thingnaba CRPF na nongmai kapada lekhidraba kuki taragi haksang silcha medical college tagi namduna punaba honarambada achauba irang thokre makha tarwa pawda irang laksinaba central force ki ahenba company kun tharakre kuki taba mfmda CRPF ki ahenba force thajingadawri Manipurda haukiba numit kharani asida irang thokpagi chang wangkhalaktuna misimina amadi mifam mifun kaya tholakliba asibu laksinaba Central Armed Police Force ki ahenba company kun Manipurda thajalakre Jiribamda kuki milten tara halui haibigidamma kuki gi tongan tongan balupsingna CRPF pu boycott lakthokrabaju CRPF ki ahenba company kaya marong kukina namna taba district singda thajingadawri atopa paw amana kuki militan na fakhiba nupi angangsing hatlandanaba United Nations da wakatkre kuki miltel singna tha asigi taramathoidagi faduna pukraba nupi angangsing adu hatanabagi damak Manipur International Youth Center MIYC amasung Youth Collective Manipur YCM na United Nations Special Reporter on Extrajudicial Summary or Arbitrary Execution da wakakre paibasing laire haibagi akhanaba paw fangbadagi Jiribam district ki Champanagar gi mafam amada CDO amasung district police ki apunba kangu amana combing operation chathakre Jiribam district ki IGP yauna CRPF ki personnel singa Champanagar da thiba humbagi thabak chathakibani thiba humbagi thabak adu marfutare battalion CRPF ki personnel singsu saruk yaduna ayuk pung 4:4 dagi taret fawa chathaki mafam adudagi mifam mipungi paw laitrabasu lalawbasina sijinaramba kusu khulai amadi maru fagatki